March ki tang kumapan hari benumit asida akoi All Manipur United Club Organization amuko hariba club asika amadi peaceful club ka kusamnaraga mass anti-rabies vaccination program asi chathajabani akoi huzik akoi hui chaurakpa akoi gi chamaga mathakta akoi kapadi kapchare mathang su lakini haina akoi ngasi chani phawba akoi target tawjari maram asina iramdam asida leibiri bu khwai khibing amadi irai kai atop da leibiri bu khwai khibing na su anti rabies hariba vaccination asibu kapthok piyo haina peaceful club ki maikai de gisu pawjenjari asi koi hujuji yamna khudong thinangai oiba koi gi huigi amadi sa singi oiba sing asibu ngakthok na bagi haiduna koi anti rabies asibu kapagi program asi chathajabani